mayambu ahan amtada warina chongi maikedigi ikok nona taram noksari ngasisu aikhoina miyam ki damakta amukana puduna lakchari aikhoina thajarakpa warida nanau mitlang warigi tarani thoi suba tangka ngasiga tangka asitana warisina amukari kamdori habado mayam puna mangna wari asi amuk taminarasi tabirasi nanau mitlangi tarani thoi suba tangka piklibi angang nanau shumilagi kijama mataw aduda mabok aduna kari leibano yengsilaw haduna hojikti makhoi ani puna laami aduga ka adomda kari leibano haduna yengami matam asida nanau mitlang ase lotkrabani udana ba haduna phaglang matai amada yamna chekshina makse lotlaga leiri mabok aduna kadai no ne kadai da leibano ne kari no isunu ui haribo isunu ki haribo kari no kadai no haduna koi thi thiri adubu thiba matamda kari mata leitre kari mata phangdre angang aduna bobo asida leikibane hauthong sumale sha sumale ai kari no khangdre amukti yengo sida lei haduna mana di pakhatchabadagi khut thin thinduna takli adubu mabok aduna thibi yaba thire yengbi yaba yengle hojik phawbadi kari kuma mata leibadi udre yum asida handak tholiba tawriba mong mato kaya asida mabose yamna hinaramde karino ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯏꯃꯨꯡꯗ ꯐꯥꯎꯕ ꯆꯪꯂꯕ ꯏꯁꯨꯅꯨꯄꯤ ꯁꯨꯃꯤꯂꯥ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨꯀꯣ ꯕꯨꯕꯣꯛꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯐꯅꯕ ꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯌꯨꯀꯣ ꯍꯥꯏꯔꯝꯂꯒ ꯃꯕꯣꯛ ꯑꯁꯤ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯍꯥꯏꯅꯕ ꯂꯩ ꯀꯔꯤꯒꯨꯝꯕꯗ ꯇꯝꯅꯔꯕ ꯌꯥꯝꯅ ꯀꯟꯅ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯕꯗꯤ ꯍꯛꯀꯤ ꯏꯁꯤꯡ ꯆꯥꯏꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕꯁꯤꯡ ꯑꯁꯤ ꯐꯩ ꯑꯁꯤꯒꯨꯝꯕ ꯇꯝꯅꯕꯁꯤ ꯃꯥꯡꯈꯤ ꯍꯥꯏꯕꯁꯤ ꯑꯍꯜꯁꯤꯡꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯅꯔꯝꯕꯁꯤ ꯃꯕꯣꯛ ꯑꯁꯤꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯆꯥꯛꯁꯪꯂꯣꯝ ꯆꯪꯈꯤꯕꯅꯤ ꯑꯗꯨꯒ ꯍꯛꯀꯤ ꯏꯁꯤꯡ ꯈꯔ ꯃꯁꯥꯅ ꯂꯧꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯍꯦ ꯐꯠꯇꯕ ꯂꯥꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯏꯁꯨꯗ ꯀꯤꯍꯟꯕ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯋꯥꯕ ꯅꯪꯅꯕ ꯍꯣꯠꯅꯕ ꯈꯪꯒꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯌꯦꯡꯒꯦ ꯀꯗꯥꯏꯗ ꯂꯩꯕ ꯉꯝꯃꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯛꯀꯤ ꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯀꯣꯏꯆꯥꯏ ꯆꯥꯏꯕ ꯍꯧꯔꯛꯏ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯐꯛꯂꯥꯡ ꯃꯇꯥꯏ ꯀꯥꯆꯤꯜ ꯑꯃꯗ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤꯗꯤ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯀꯣꯏꯆꯥꯏ ꯆꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯁꯣꯜꯂꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯆꯣꯡꯕ ꯇꯥꯔꯦ ꯏꯕꯣꯛ ꯑꯩꯉꯣꯟꯗ ꯆꯣꯡꯕ ꯇꯥꯔꯦ ꯑꯩꯗꯤ ꯐꯠꯇꯕ ꯂꯥꯏ ꯅꯠꯇꯤꯌꯦ ꯑꯩꯉꯣꯟꯗ ꯆꯣꯡꯕ ꯇꯥꯔꯦ ꯆꯣꯡꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯁꯤꯗꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯀꯥ ꯑꯁꯤ ꯃꯄꯥꯟꯂꯣꯝꯗ ꯃꯍꯥꯛꯁꯦ ꯆꯦꯟꯊꯣꯛꯈꯤꯕꯅꯤ ꯃꯕꯣꯛꯀꯤ ꯃꯤꯠꯇꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯆꯦꯟꯊꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯤꯠꯇ ꯃꯥꯅ ꯆꯦꯟꯊꯣꯛꯈꯤꯕꯁꯤ ꯎꯔꯝꯃꯤ ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯍꯧꯖꯤꯛ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯎꯔꯕꯅꯤ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯁꯤꯗꯒꯤ ꯈꯪꯆꯣꯡ ꯆꯣꯡꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯕ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅ ꯀꯤꯕꯗꯒꯤ ꯕꯣꯕꯣ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯃꯕꯣꯛꯇ ꯀꯣꯜꯂꯤ ꯃꯕꯣꯛꯇ ꯑꯗꯨꯝꯅ ꯀꯣꯟꯁꯤꯟꯕ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯕꯣꯛ ꯑꯁꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯉꯥꯡ ꯑꯁꯤ ꯐꯥꯏ ꯀꯣꯟꯁꯤꯜꯂꯤ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯑꯁꯣꯝꯗ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯃꯍꯥꯛꯅ ꯈꯨꯠ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯕꯣꯛ ꯑꯗꯨꯅ ꯇꯥꯟꯗꯨꯅ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯀꯣꯏꯆꯥꯏ ꯆꯥꯏ ꯃꯤꯂꯪꯁꯨ ꯃꯆꯤ ꯑꯃꯗ ꯆꯦꯜꯂꯒ ꯃꯆꯤ ꯑꯃꯗ ꯂꯨꯝꯂꯒ ꯂꯩꯕꯅꯤ ꯀꯔꯤꯅꯣ ꯏꯕꯣꯛꯁꯤꯗꯤ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯜꯂꯦꯗꯅ ꯑꯩꯉꯣꯟꯗ ꯅꯠꯇꯅ ꯃꯥꯁꯤ ꯇꯥꯜꯂꯦꯗꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤꯠꯂꯪ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯆꯣꯡꯗꯨꯅ ꯃꯥꯁꯦ ꯆꯦꯜꯂꯝꯃꯤ ꯐꯅ ꯀꯨꯏꯅ ꯃꯕꯣꯛ ꯑꯁꯤꯅ ꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯀꯣꯏꯆꯥꯏ ꯆꯥꯏꯔꯕ ꯇꯨꯡꯗꯗꯤ ꯑꯉꯥꯡꯁꯤꯗ ꯍꯪꯂꯤ ꯎꯔꯤꯕ꯭ꯔꯥ ꯃꯈꯥ ꯇꯥꯅ ꯎꯔꯤꯕ꯭ꯔꯥ ꯏꯁꯨꯅꯨꯄꯤ ꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ ꯑꯇꯣꯞꯄꯗ ꯂꯩꯔꯤꯕ꯭ꯔꯥ ꯑꯇꯣꯞꯄꯗ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯗ꯭ꯔꯕꯅꯤ ꯃꯕꯣꯛ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯍꯥꯏꯔꯗꯤ ꯏꯁꯨꯅꯨꯄꯤ ꯂꯥꯎ ꯆꯪꯁꯤꯜꯂꯛꯑꯣ ꯃꯄꯥꯟ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯒꯨꯝꯁꯤ ꯕꯣꯕꯣꯛꯀ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯛ ꯂꯣꯏꯔꯕ ꯇꯨꯡꯗ ꯉꯟꯅ ꯇꯨꯝꯅꯕ ꯇꯧꯁꯤꯜꯂꯛꯑꯣ ꯆꯪꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯣꯛꯂꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒ ꯅꯟꯗꯣꯒꯤ ꯃꯃꯥ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯁꯪꯗ ꯂꯩꯗꯨꯅ ꯆꯥꯛ ꯊꯣꯡꯉꯝꯃꯤ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯃꯆꯥ ꯑꯃ ꯊꯥꯜꯂꯤ ꯃꯁꯤꯒꯤ ꯃꯌꯥꯗꯅ ꯑꯉꯥꯡ ꯑꯁꯤ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛ ꯄꯥꯔꯔꯤ ꯅꯅꯥꯎ ꯃꯤꯠꯂꯪ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯁꯨ ꯃꯅꯥꯛ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯐꯝꯗꯨꯅ ꯌꯥꯎꯅꯤꯡꯕꯅꯤ ꯑꯗꯨꯕు ꯑꯉꯥꯡ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯈꯤꯕ ꯃꯥꯕꯨ ꯁꯣꯟꯈꯤꯕ ꯀꯌꯥ ꯑꯃ ꯇꯧꯕꯁꯤꯅ ꯃꯤꯠꯂꯪ ꯑꯁꯤꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯠꯇ ꯑꯗꯨꯃꯛ ꯎꯔꯒ ꯂꯩꯔꯕꯅꯤ ꯃꯁꯤꯅ ꯃꯥꯅ ꯂꯣꯟꯅ ꯂꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯃꯥꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯗꯒꯤ ꯁꯥꯒꯨꯝ ꯍꯧꯗꯣꯡꯒꯨꯝ ꯑꯗꯨꯝ ꯎꯔꯒ ꯂꯩꯕꯗꯒꯤ ꯃꯥꯅ ꯄꯪꯀꯤꯗ ꯀꯤꯕꯁꯤꯗ
milang ase magi mangda lepa ngamdre aduna thongjin mayada lona lona laktuna kiru kiru mana yengi matam mayamada mana honaribase nanaw shumilana mabu udana honajabani mama adunadi mabu uba ngamdabanina milangna kaisum thoin henna khandabani milangna nanaw shumilagi matodubu pakthaduna mana septhaduna yenaga leidi asomdana nandoi mamana yan kana chak thong laknadi losinaba tawri nanaw shumlasu pakthaduna karigumba khara iri karigumba khara silli pasu pari ngakdang mana pawa matam asida khara warakpadagi nanaw shumilagi maithong asina hairaptang thonggiladom dalai thoropani milangi milasidi irang langi hek ingthokibada nanaw shumilagi michana ki mana khangu urubani masidagi amuksu ahanmada nanaw shumilasi wa amtangangdana yamna ngakna maksu thongginna palasidi yengkre milangsu marai ase makhar thadaduna nanaw shumilagi mong ase mana nushini yengjaramani adabu shumilagi mitadi yamna ngakdaba kirba mong mato amoina ukre ngahaktang di magi masase nungi murti dona thongginna paladomda mana yamna yenaga leidi maboknasu chak thongambadagi phatlei thorakpada angang adugi mato adu ubada sunupi kedore hadun hai matam asida yamna ngakna madi kina angang aduna khuthili thongginna palasida leire haduna taklebani masidagi marai chonthaduna mamit ado irang nang makai shumilagi mong mato adu yengjaramba nanaw milangse mabu ukramale mabu khangkramale haduna makse phat chenthokibani mabok aduna kina numidangna go asilakpane yamna kana lawi he phattaba lai kariga ekhoi yumda dumna kihelibano adumna tamnaribano maha chandan phawa haduna mana koilau lawi makutta pairama kon phawa thungnim pala domda mana langsilami nanaw milangase aingonda panba tare hadun hekta hotuna pai thokibani aduga mangon gi thungnim pala du mase ngaragale karino en tawdu sibo karino ena tawdu sibo haduna makse sholagle rami angang se makhatana larik pau habi yakidri magi akiba mata wasida mabo asina mabu pamduna sak ase namduna losinabu hone mabo ase adum kabi isanu padu lejarma tarabadi nasigi phangniba awaba kya se phangoi ko migi yumnabu atamna lai thajinba atamna kihannabu honaba he phattaba sing nakoida tumna manglo ba haduna penjadaba kaya aduna mabo aduna kaptuna sumna hajari ngaktangi matung asidadi makhoi gi yum asigi sumangda makhoi mi amanina kanna ibok haduna kaurari saksangda leibanina yumadasu khara sangbu oibanina ahanna matambadi kauriba khunjal singado taramde kona thangda hanjinanjin korokpadagidi masu nupi nanaw shumilana ubo mina ko male hadun hari mabo aduna tadribadi wakhal lamada mangduna makse kaplaga leirambaduna adumna tadabani mabo se magi wakhal duna kalam thidolaga ha kanana kawi haiba masu nupi dun hai mapanda mina ko male khunjin khara tai hadun hai amura anirak kauribra hadun makhona khunjela se tarami kaubi khunjela tabadagi ani ese punna thole thaumai ma pajon tholok matam masida makhoi sumangda mi ani khak tirami mi ani do makhoi gi lekai makki mi dinate atopa lekai amigi mi ni adubu masak khang mi di oi makhoi anina ibo akhoi numidang da lai haduna lana khanbinu ko ibo ki yumgi akoibada kariguma khara mati phongba tamna khona ba kaya ma tawi haduna pautai ngasidi ibo ki yumase akhoi mangol da ahing yaraktuna sangjagi haduna tawbani haduna hai wadu harapada nandog mama du wakal chawthukse mana makhumi ibungo nakhoina suna lakpiduna akhoi gi yumgi akoibada tamna khona ba akiba khara tawi haduna nakhoina ahing yarake hadibase yamna phabawani adabu imadi kanabu ki gadabanoda yumgi laina akoibu senabiri kaisum hena akoi kiba leiteda yanida haduna hai masida ani duna ibok karimatu wabigano nandoga akoi gasu sakhangna jabani ibok khoina asumna aki tujung phawraga akoina karamna yumda chak chaduna nungaina tumnaga legani akoi mangona pothage hera lakta lakshunune tamna sunune makhongodo yungna phaini setkini natrani ta amanu pa dasu thongna phana hoine is hojik matamdabu migi yumda lai thajinina thajilliba asigumba apangmagi wakhalse madu netlaga phagadabani purga phagadabani haduna manasu makho pongna wase hairame anirigi waduna mabu ado penjarame milangsu asom matai nakalamda leribani makhoina ngangnariba wa khudimasingse milangnasu loina tare milangi wakhaldasu makhoibu nuksibagi damakta ahing yareka laklibra haduna mana khanjai nando maman harami
ꯅꯈꯣꯏꯕꯨ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯥ ꯑꯅꯤꯗꯨꯅ ꯈꯨꯝꯃꯤ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯗ ꯅꯟꯗꯣ ꯃꯃꯥꯅ ꯍꯥꯏ ꯑꯩ ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯗ ꯈꯔ ꯆꯥꯁꯤ ꯂꯥꯎꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁ ꯌꯥꯔꯅꯤꯗ ꯍꯥꯏ ꯌꯥꯔꯅꯤ ꯍꯥꯏꯕꯒ ꯑꯃꯗꯨꯅ ꯈꯨꯖꯤꯟ ꯁꯤꯛꯏ ꯆꯪꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯅꯟꯗꯣ ꯃꯃꯥꯅ ꯂꯥꯎꯅꯤ ꯂꯥꯎꯅꯤ ꯆꯥꯛꯈꯨꯝ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯆꯥꯃꯤꯟꯅꯁꯤ ꯂꯥꯎꯅꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯂꯛꯏ ꯆꯥꯛꯁꯪꯗ ꯃꯈꯣꯏ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯁꯦ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯂꯩꯔꯤ ꯆꯥꯛ ꯊꯤꯔꯛꯏ ꯆꯥꯛ ꯊꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯣꯛ ꯀꯔꯤ ꯃꯊꯦꯜꯅꯣ ꯁꯤꯕꯣ ꯃꯇꯝ ꯑꯁꯤꯗ ꯅꯟꯗꯣ ꯃꯃꯥꯅ ꯍꯥꯏ ꯈꯥꯃꯦꯟꯒ ꯑꯂꯨꯒ ꯊꯥꯎ ꯉꯧꯗꯨꯅ ꯊꯣꯡꯕꯅꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯗꯨꯝ ꯈꯔ ꯆꯥꯃꯤꯟꯅꯁꯤꯀꯣ ꯑꯁ ꯌꯥꯝꯅ ꯍꯥꯎꯕ ꯏꯟꯁꯥꯡꯅꯤꯅꯦ ꯁꯤꯗꯤ ꯄꯟꯊꯗꯦ ꯅꯨꯄꯥ ꯑꯅꯤꯁꯦ ꯊꯤꯔꯛꯂꯤꯕ ꯆꯥꯛ ꯑꯗꯨꯗ ꯍꯣꯠꯆꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯥꯕ ꯌꯥꯎꯈ꯭ꯔꯦ ꯀꯔꯤꯃꯠꯇ ꯀꯣꯏꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯅ ꯀꯤꯠ ꯀꯤꯠ ꯅꯝꯂꯒ ꯆꯥꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯥꯖꯕ ꯀꯤꯠ ꯀꯤꯠ ꯅꯝꯕ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯅꯟꯗꯣ ꯃꯃꯥꯅ ꯍꯥꯏ ꯑꯩꯒꯤ ꯆꯥꯗꯣ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯆꯥꯗꯣ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯃꯠꯇ ꯃꯋꯥ ꯃꯄꯥꯎ ꯇꯥꯗ꯭ꯔꯦ ꯆꯥꯎ 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 ꯅꯈꯣꯏꯅ ꯆꯥꯕꯗꯨ ꯎꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤꯁꯨ ꯍꯥꯏ ꯑꯍꯤꯡ ꯌꯦꯔꯦꯛꯄ ꯂꯥꯛꯄꯅꯤꯁꯨ ꯍꯥꯏ ꯃꯊꯤꯕꯣꯡꯗꯤ ꯂꯥꯎꯕꯖꯥꯅꯤꯍꯦ ꯃꯁꯨ ꯑꯁꯤꯒ ꯃꯕꯣꯛ ꯑꯁꯤꯒꯗꯒ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯕꯨ ꯃꯈꯣꯏꯅ ꯍꯣꯠꯆꯤꯟꯗꯨꯅ ꯀꯤꯠꯀꯤ ꯅꯝꯂꯒ ꯆꯥꯏꯅꯤ ꯆꯥꯎ 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 ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯌꯥꯔꯦꯛꯄꯗ ꯀꯔꯤꯃꯛꯇꯗꯤ ꯇꯧꯕꯅꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯥꯅ ꯁꯣꯜꯂꯤ ꯑꯉꯥꯡ ꯑꯗꯣ ꯆꯥꯛ ꯆꯥꯕꯁꯨ ꯈꯔ ꯇꯞꯆꯕꯅꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯆꯥꯛ ꯑꯗꯣ ꯐꯖꯅ ꯆꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯅꯤꯗꯨꯅ ꯍꯦꯛꯇ ꯍꯣꯠꯆꯤꯟꯗꯨꯅ ꯀꯤꯠꯀꯤꯠ ꯅꯝꯈꯤꯕ ꯀꯌꯥꯁꯤꯅ ꯆꯥꯛ ꯑꯗꯣ ꯈꯔꯒ ꯍꯥꯕꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯕꯟꯈꯤꯕꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯗꯕꯒꯤ ꯆꯥꯡꯗ ꯂꯩꯔꯕꯅꯤ ꯃꯤꯂꯪꯅ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯇꯞꯅ ꯁꯣꯜꯂꯤ ꯏꯁ ꯅꯈꯣꯏꯒꯨꯝꯕ ꯑꯃꯅꯤꯗꯪ ꯑꯍꯤꯡ ꯌꯦꯔꯛꯄ ꯌꯥꯎꯍꯜꯂꯕꯗꯤ ꯌꯨꯝꯕꯨ ꯑꯁꯦ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏꯗꯣꯔꯤ ꯁꯥꯊꯤꯅꯦ ꯁꯥꯊꯤꯅꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯁꯣꯜꯂꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯁꯨ ꯉꯥꯛꯇꯪ ꯆꯠꯇꯨꯅ ꯀꯗꯣꯝꯗꯅꯣ ꯇꯝꯅꯕ ꯀꯗꯧꯔꯤꯁꯦ ꯀꯔꯝꯕ ꯀꯥꯗꯅꯣ ꯀꯔꯝꯕ ꯀꯥꯗꯅ ꯍꯦꯟꯅ ꯇꯝꯅꯕ ꯃꯊꯤ ꯐꯣꯡꯕꯒꯤ ꯊꯕꯛꯁꯤ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯋꯥ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯅꯅꯥꯎ ꯁꯨꯃꯤꯂꯥꯟ ꯏꯄꯪ ꯄꯪꯅ ꯑꯁꯣꯝꯗꯁꯨ ꯂꯥꯛꯑꯦ ꯑꯁꯣꯝꯗꯁꯨ ꯃꯈꯣꯟ ꯇꯥꯏ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯄꯥꯗꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯍꯧꯗꯣꯡꯂ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯅꯥꯎ ꯃꯤꯠꯂꯪꯁꯨ ꯇꯥꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯝꯗꯕ ꯄꯥꯎ ꯑꯁꯤꯕꯣ ꯑꯩꯕꯨꯁꯨ ꯐꯠꯇꯕ ꯇꯝꯅꯕ ꯁꯥꯔꯣꯏ ꯑꯣꯏꯅ ꯃꯥꯅ ꯑꯗꯨꯝ ꯈꯜꯂꯤꯕ ꯑꯁ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯑꯩꯁꯦ ꯀꯔꯝꯕ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯣꯜꯂꯒ ꯂꯩ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯌꯥꯕ ꯂꯤ ꯑꯗꯨꯒ ꯅꯟꯗꯣ ꯃꯃꯥꯅꯁꯨ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯌꯥꯕ ꯂꯤꯕꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯇꯝꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯑꯅꯤ ꯑꯗꯨꯅꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯆꯦꯠ ꯑꯀꯣꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯅꯤ ꯑꯁꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯃꯈꯣꯏꯁꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯅꯤ ꯑꯁꯤꯅ ꯍꯥꯏ ꯏꯕꯣꯈꯣꯏꯒꯤꯗꯤ ꯐꯤꯁꯨ ꯃꯔꯥꯡ ꯀꯥꯏꯔꯝꯃꯣꯏ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯅꯟꯗꯣꯒꯤꯁꯨ ꯐꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯥꯒꯤ ꯀꯥꯗꯁꯨ ꯂꯩꯕꯅꯤꯅ ꯃꯕꯣꯛ ꯑꯗꯨꯅ ꯍꯥꯏ ꯌꯥꯔꯅꯤꯗ ꯑꯩꯒꯤꯗ ꯃꯌꯥꯝ ꯂꯩ ꯃꯗꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯦ ꯃꯥꯡꯒꯣꯜꯗ ꯄꯨꯟꯅ ꯐꯝꯂꯤ ꯃꯥꯡꯒꯣꯜ ꯀꯥꯆꯤꯜ ꯑꯁꯣꯝꯗ ꯐꯛ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯐꯖꯅ ꯁꯦꯝꯈ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯊꯥꯁꯨ ꯐꯖꯅ ꯉꯥꯜꯂꯤ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯑꯃꯠꯇꯅ ꯐꯥꯎꯕ ꯊꯪꯉꯥꯜ ꯑꯁꯤꯕꯨ ꯌꯦꯠꯄ ꯅꯠꯇꯦ ꯃꯕꯣꯛꯁꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝꯅ ꯁꯪꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯑꯅꯤ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯨ ꯑꯁꯤ ꯄꯝꯗꯨꯅ ꯃꯇꯝꯕꯥꯛꯇ ꯐꯝꯍꯟꯗꯨꯅ ꯊꯪꯉꯥꯜ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯤ ꯑꯅꯤ ꯑꯗꯨꯁꯨ ꯑꯁꯣꯝ ꯃꯇꯥꯏ ꯑꯃꯗ ꯃꯈꯣꯏꯒꯤ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯃꯤ ꯐꯝꯂꯝꯕꯗꯒꯤ ꯑꯅꯤ ꯑꯁꯤ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡꯂꯣꯝꯗ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯕꯣꯛ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯄꯨꯊꯣꯔꯛꯏ ꯐꯖꯔꯕ ꯊꯥꯕꯜ ꯑꯁꯤꯕꯨ ꯌꯦꯡꯍꯜꯂꯤ ꯐꯖꯗ꯭ꯔ ꯌꯦꯡꯉꯨ ꯉꯁꯤꯒꯤ ꯊꯥꯕꯜꯁꯦ ꯃꯇꯝ ꯑꯃ ꯅꯪꯒꯤ ꯄꯥꯕꯨꯡ ꯅꯟꯗꯣ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯄꯨꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯥ ꯅꯟꯗꯣꯗꯣ ꯁꯨꯃꯥꯡ ꯑꯁꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯐꯖꯔꯕ ꯊꯥꯒꯤ ꯃꯉꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯋꯥꯔꯤ ꯌꯥꯝ ꯏꯆꯥꯗ ꯂꯤꯕꯤꯈꯤ ꯉꯁꯤꯗꯤ ꯏꯆꯥꯗ ꯂꯤꯕ ꯋꯥꯔꯤꯗꯣ ꯑꯩꯅꯁꯨ ꯏꯆꯦꯗꯨ ꯂꯤꯕꯤꯒꯦ ꯂꯥꯛꯑꯣ ꯁꯨꯃꯥꯡ ꯑꯁꯤꯗ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯗꯨꯅ ꯏꯕꯥꯅꯤ ꯐꯝꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤ ꯃꯥꯅ ꯐꯝꯂꯤꯕ ꯊꯥꯕꯜ ꯃꯉꯥꯜ ꯌꯦꯡꯂꯤꯕꯗꯣ ꯃꯆꯥ ꯅꯟꯗꯣ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯗꯒꯤ ꯃꯥꯅ ꯑꯁꯨꯝꯅ ꯌꯦꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯊꯥꯕꯜ ꯃꯉꯥꯜ ꯑꯁꯤꯗ ꯃꯆꯨ ꯑꯗꯨ ꯄꯝꯗꯨꯅ ꯐꯝꯂꯒ ꯃꯃꯥꯡꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯟꯗꯣꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯤꯕꯤꯔꯝꯃꯤ
Wari adu lina lina nando mama se milu dagi mapi sintharae. Angang adugi masada magi mittagi taraliba pi asina thenglami chotlami. Matam masida pik libi nanaw Shumilana bubo nang kapira hadun hangi. Mabo sina bubo kaisum tawda. Bubo kaptiye bubo kaisum tawde haduna angangi nungai tabasibu maana themjille. Nanaw Shumilasu magi maithong asi atya mathak lomda yengkhalai aduga thabal phajaraba sibu yengduna maana wahari. Bubo akhoi pabungdo laroidra. Madu kari charamgani madu kadai lerangani udabu sumatam yamnu kuire mabu amukhana yumda laroidra hadun hai. Mabokna themi lakaniye soidana lakaniye. Se nangsu nungai tabu khanganu se bobok suwadi lige mangol dasu makhoina sanglibanina akhoi kanabu kigani haduna mabu aduna sumangda phamna wari dum liri. Adabu angang asigi maithong magi mieng asidi atya thakka tholiba tha sida adumuk mun yengi. Ngahaktang mahangna sumni yelaga leringi matam sida angang asigi wakhalda magi manakongda kariguma khara tahalai wakhalda su kariguma khara phawalai. Angang ase mamit asi kuptaba makhai thangal asibu yelaga leri. Matam sida magi manakong mayada sonthangnaba khonjel lamna tamna hairani. Ipagi bema laibak chawbi. Nahakna taibang kumay yawrao. Nahakna namagi ningjaba kayado thungalao. Nahak kaktani taibang asida akhoi gi sagai ni hadun hingoriba. Nangna taibang kumay phajana pangthokjuna. Nabagi thamoida kairiba nangi namagi thamoida kaikhiba kayado nangna laman kuma uko. Ipagi ibema hadun wahri. Mangona tahalakliba hailakliba wase atai kananu sinati. Angang asiba pokliba asengma magi mapabung tombi gi thawai adugi wahaini. Khudimasing ase angang aduna tha mangal asidi yelingai matam asida nanaw mitlangi mahigi pawarna yenghalaklibani uhalaklibani. Magi wakhalda phawalamba manakona tahalama singado ngakting manung asida mangkhre. Madu hek mangkhibadagi nanaw Shumilana yamna ngakna akoi basida haduna koying yelaga leringai matam asida mabu adu wari lirambadagi chap lepkhre aduga ibema kedore nanaw Shumila kedore haduna hai. Matam asida angang asina bubo kainu khangdaba khonjel lamana aingonda wa khara hari. Mabu ado masugi wa du ta matana pakhalai. Ha kari khonjel amuk tarage isubu kari khonjel amuk tarage as law sumang lerigumsi imung changsi law hadana mabu aduna pakhatjabadagi imung lomda angang ase pusilai. Mangoldana makhoi ani do lehorabani. Makhoina changiba matam asida sumang adigi tusibungi hek marum maktada nanaw mitlang ase leiribani. Nanaw mitlang na sole. Angang basa asina khangdabadagi mangida sukire. Mabu asisu pangwada ware. Aina magi mateng pangnabdi yamna honai habbu man aibu pangkida kire. Kibanina aina karama thabaksing si pangthokani. Aina mabu karama loinagani. Asina nine angang loinabsi yamna wai haribse. Hoida aigi ithawni ai loinadaba yade. Aduga aigi matam pumda loinadiba oja odiba nando mabusu phangnaba thidaba yade. Ai masida wakan chontaba yade. Ai thabaksing asi iyamutuna pangthokpa tai haduna nanaw mitlang sumang sida leptuna mana solhori. Tumnabagi damakta makhoisu phamungi phamadu thare. Aduga amukhanna nando mama se thungin mapana tholai nupani do harami. Adudi nakhoisu potharo. Ekhoisu tumnaba tawrigi ko haduna changnaba tawi. Matam asida nupani du manungda aman hai ibo horen dungdang kariguma khara torobsu ibo khoidu yamna kiba yai. Aduna ibo thongdu lonsinganoba thongdu ngasilabana thambiu akhoi leidi karimata kigano hadana hai. Ho fare nakhoina ba harabadi thongse losillaroi ngasilaga thamage. Nakhoisu phajana potharo ko haramlaga nando mama se changkhre aduga angang asibu konduna nungaina tumkhirami. Thenglaba ahing nungjai gi matam ase osilaklabani. Ani ase makeup tholai. Aduga amasu hey kaman tose. Ani se thorang yatkre aduga law sangsi law. Tamma changsiko haduna yumjaw gi thongadu hangdokpanina makhoi ni se tapna changnaba sem sakre. Nanaw milangsu asom mangol kachilamada masu ngyaktang uiduna leramani. Adubu kariguma khara murum sonabagi makolase masu hek tarabada makeup tholai aduga yengi. Matam masida ani se yumjaw gi thong somna changnaba sem saribse man ure. Nanaw milang ni yamnang karino
ꯑꯅꯤꯁꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯀꯔꯤꯅꯣ? ꯃꯍꯥꯛꯁꯨ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯥꯟꯅ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯦꯅꯈꯥ ꯅꯥꯀꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ, ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯆꯥꯛꯁꯪ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯅꯥꯎ ꯃꯤꯠꯂꯪ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯈꯪꯕꯗꯒꯤ ꯀꯔꯤꯃꯛꯇꯗꯤ ꯇꯧꯔꯤꯕꯅꯣ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯃꯗꯨꯅ ꯄꯥꯛꯊꯗꯨꯅ ꯂꯣꯟꯅ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕ ꯇꯧꯏ꯫ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯌꯨꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ, ꯃꯈꯣꯏꯅ ꯇꯉꯥꯏ ꯐꯗꯕ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯄꯨꯔꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯑꯃꯗꯨꯅ ꯍꯥꯡꯗꯣꯛꯄꯗꯨ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯟꯂꯣꯝꯗ ꯑꯃꯅ ꯂꯦꯞꯇꯨꯅ, ꯍꯦ, ꯍꯥꯡꯂꯛꯑꯣ, ꯍꯥꯡꯂꯛꯑꯣ, ꯍꯥꯡꯂꯛꯑꯣ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯥꯡꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯄꯣꯅꯥ ꯑꯗꯣ ꯑꯃꯨꯛꯇ ꯂꯩꯊꯣꯛꯀꯅꯤ, ꯂꯩꯊꯣꯛꯄꯒ ꯑꯃꯨꯛꯀꯁꯨ ꯃꯁꯥꯅ ꯂꯣꯟꯁꯤꯜꯂꯛꯀꯅꯤ꯫ ꯀꯔꯤꯅꯣꯅꯦ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯁꯦ ꯍꯦꯛꯇ ꯃꯨꯛꯅꯕ ꯍꯣꯠꯅꯩ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ, ꯊꯣꯡ ꯍꯥꯡꯕ ꯌꯥꯍꯟꯗ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥ ꯑꯃꯗ ꯃꯅꯨꯡꯗ ꯂꯩꯔꯒ ꯍꯥꯏꯔꯛꯏ, ꯍꯦ, ꯊꯣꯡꯁꯤ ꯍꯥꯡꯕ ꯌꯥꯗꯦ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯗꯨꯅ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ, ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯦ ꯍꯥꯏꯅꯤ, ꯑꯆꯧꯕ ꯊꯣꯡꯁꯨ ꯅꯠꯇꯦ, ꯊꯣꯡ ꯃꯆꯥ ꯎꯕꯥꯛꯀꯤꯁꯤꯕꯣ, ꯍꯥꯡꯉꯣ, ꯌꯥꯅꯤ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯃꯗꯨꯅ, ꯌꯥꯗ꯭ꯔꯦ ꯍꯥꯏꯕ, ꯀꯔꯤꯃꯠꯇ ꯌꯥꯗ꯭ꯔꯦ, ꯑꯩ ꯍꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯃꯗꯨꯅ, ꯐꯔꯦꯁꯦ, ꯃꯇꯝ ꯊꯦꯡꯅꯕꯅꯤ, ꯑꯗꯨꯗꯤ ꯀꯔꯤ ꯄꯣꯠꯁꯛ ꯂꯩꯕꯅꯤ ꯌꯦꯡꯉꯣ, ꯐꯛꯂꯥꯡ ꯑꯗꯣ ꯈꯔ ꯂꯥꯎꯅ ꯍꯣꯒꯥꯏꯔꯛꯎꯁꯦ, ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯐꯛꯂꯥꯡ ꯑꯁꯤ ꯈꯔ ꯂꯥꯎꯅ ꯍꯣꯒꯥꯏꯔꯛꯑꯣ, ꯑꯗꯨꯒ ꯅꯪ ꯑꯁꯣꯝꯗ ꯄꯣꯠꯁꯤꯡ ꯑꯗꯣ ꯄꯤꯊꯣꯔꯛꯑꯣ, ꯑꯩꯅ ꯍꯣꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯅꯤ ꯑꯁꯤ ꯃꯥꯟꯅꯔꯦ꯫ ꯃꯅꯨꯡꯒꯤ ꯆꯥꯛꯁꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯣꯝꯂꯣꯝꯗ ꯂꯩꯔꯤꯕ ꯇꯥꯏꯌꯣꯠ ꯑꯃ ꯃꯥꯅ ꯂꯧꯔꯛꯏ, ꯑꯗꯨꯒ ꯇꯥꯏꯌꯣꯠ ꯑꯁꯤꯅ ꯐꯛꯂꯥꯡ ꯑꯁꯤ ꯍꯦꯛꯇ ꯍꯣꯒꯥꯏꯔꯛꯄꯅꯤ꯫ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯈꯣꯠꯇꯣꯛ ꯈꯣꯠꯇꯣꯛꯇꯨꯅ ꯂꯪꯊꯣꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯈꯪꯈ꯭ꯔꯦ, ꯑꯣ, ꯃꯈꯣꯏꯁꯤꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯅꯤꯅ, ꯑꯍꯤꯡ ꯌꯦꯔꯦ ꯄꯩꯁꯥ ꯁꯤꯟꯅꯗꯨꯅ ꯍꯨꯔꯥꯟꯅꯕ ꯇꯧꯔꯤꯕꯅꯤꯅꯦ, ꯍꯨꯔꯥꯜꯂꯣ ꯍꯨꯔꯥꯜꯂꯣ, ꯌꯦꯡꯒꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯌꯦꯡꯂꯤ꯫ ꯐꯛꯂꯥꯡ ꯑꯗꯣ ꯐꯅꯌꯥꯝ ꯂꯥꯎꯅ ꯍꯣꯒꯥꯏꯔꯦ꯫ ꯍꯣꯒꯥꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯗ ꯆꯪꯒꯗꯕ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯄꯤꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯍꯣꯒꯥꯏꯔꯤꯕ ꯑꯍꯣꯕꯁꯤꯡ ꯑꯗꯨꯗ ꯆꯟꯒꯗꯕ ꯌꯣꯠ ꯕꯤꯆꯥꯜ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯃ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯗꯨꯝ ꯂꯧꯁꯤꯜꯂꯦ꯫ ꯑꯇꯩꯁꯨ ꯍꯥꯏꯗꯨꯅ ꯑꯆꯧ ꯑꯆꯧꯕ ꯄꯣꯠꯁꯤꯡ ꯐꯥꯎꯕ ꯂꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯣꯒꯥꯏꯔꯤꯕꯗꯣ ꯈꯔ ꯈꯨꯕ ꯑꯣꯏꯕꯅꯤꯅ ꯈꯔꯒ ꯂꯥꯎꯅ ꯍꯣꯒꯥꯏꯁꯤ ꯍꯥꯏꯗꯨꯅ ꯃꯤ ꯑꯃ ꯆꯪꯕ ꯌꯥꯕꯒꯤ ꯆꯥꯡꯗ ꯈꯔ ꯌꯥꯝꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯄ ꯌꯥꯅꯕꯒꯤ ꯆꯥꯡꯗ ꯍꯣꯒꯥꯏꯔꯝꯃꯤ꯫ ꯃꯗꯣ ꯍꯣꯒꯥꯏꯕꯗꯨ ꯍꯦꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯣꯠꯆꯩ ꯑꯆꯧꯕꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯃꯤꯂꯪꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯎꯕꯅꯤꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯑꯃꯈꯛ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯍꯩ ꯑꯁꯤꯅ ꯅꯟꯗꯣꯒꯤ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯅ ꯁꯥꯔꯝꯃꯤ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯑꯁꯣꯝ ꯌꯨꯝꯌꯥꯏꯔꯣꯝꯗꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯍꯜꯂꯛꯏ꯫ ꯑꯩꯕꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦꯅꯦ, ꯀꯔꯤ ꯆꯥꯔꯨꯕꯅꯣ, ꯊꯨꯝ ꯆꯥꯔꯨꯕ꯭ꯔꯥ ꯆꯔꯨ ꯆꯥꯔꯨꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ, ꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯈꯧꯔꯥꯡꯈ꯭ꯔꯦꯗ, ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃꯗꯤ ꯁꯛꯇꯝ ꯑꯁꯤ ꯎꯍꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗꯒꯤ ꯉꯁꯥꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯁꯤ ꯍꯣꯒꯥꯏꯔꯤꯕ ꯐꯛꯂꯥꯡ ꯑꯁꯣꯝꯗ ꯃꯄꯨ ꯊꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯂꯤꯊꯣꯛꯇꯨꯅ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯐꯛꯂꯥꯡ ꯃꯄꯥꯟꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯦꯛꯃꯣꯛ ꯂꯥꯎꯗꯕ ꯃꯈꯩ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯤꯠꯂꯪꯅ ꯀꯔꯤ ꯀꯝꯗꯧꯔꯤ, ꯏꯁꯤꯡ ꯊꯛꯄ ꯁꯥꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯥꯔꯣꯝꯗ ꯆꯪꯈꯤꯕ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ, ꯍꯦ, ꯆꯪꯉꯨꯁꯦ, ꯆꯪꯈ꯭ꯔ ꯃꯥꯜꯂꯦ, ꯅꯪ ꯍꯥꯟꯅ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯑꯃꯗꯣ ꯆꯪꯅꯕ ꯇꯧꯏ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯤꯅ ꯐꯛꯂꯥꯡ ꯑꯁꯤꯒꯤ ꯑꯍꯣꯕ ꯑꯁꯤꯗ ꯃꯥꯒꯤ ꯃꯀꯣꯛ ꯃꯁꯥ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯣꯡ ꯑꯁꯤꯗꯤ ꯆꯪꯁꯤꯜꯂꯛꯅꯕ ꯀꯥꯟꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯗ꯭ꯔꯦ, ꯀꯗꯥꯏꯗꯅꯣꯃ ꯌꯥꯟꯕꯗꯧꯅ ꯐꯥꯕꯗꯨꯅ ꯇꯧꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯆꯪꯕ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯃꯨꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯣꯝ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯃꯗꯨꯅ, ꯆꯪꯉꯨꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯀꯣꯛ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯅꯨꯄꯥꯗꯨꯅ, ꯀꯗꯥꯏꯗꯅꯣꯃ ꯄꯜꯂꯦ ꯍꯥꯏꯕ, ꯑꯃꯨꯛꯇ ꯌꯦꯡꯉꯣ, ꯃꯄꯥꯟꯂꯣꯝꯗꯅꯤ ꯄꯜꯂꯤꯁꯦ, ꯃꯅꯨꯡꯗꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯦ, ꯃꯄꯥꯟꯗ ꯀꯗꯥꯏꯗꯅꯣꯃ ꯄꯜꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯗꯨꯅ ꯀꯗꯥꯏꯗꯅꯣ ꯄꯜꯂꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯨꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯊꯨꯜ ꯑꯗꯨꯅ ꯉꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯀꯗꯣꯝꯗꯒꯤ ꯀꯔꯝꯍꯥꯏꯅ ꯆꯥꯎꯔꯛꯂꯤꯕ ꯊꯨꯟꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯨꯄꯥ ꯃꯄꯥꯟꯗ ꯂꯩꯕꯗꯨꯅ, ꯏꯇꯥꯎ, ꯅꯪꯒꯤ ꯊꯨꯟꯁꯤꯗꯤ ꯀꯩꯅꯣ, ꯑꯁꯤꯗꯤ ꯌꯥꯝ ꯆꯥꯎꯍꯦ, ꯄꯜꯂꯤꯅꯦ ꯊꯨꯟꯁꯤꯅ ꯉꯥꯛꯂꯒ ꯂꯩꯔꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯅꯨꯡꯗ ꯃꯀꯣꯛ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯅ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ, ꯑꯣꯏꯗ ꯄꯥꯗ ꯋꯥꯗꯨ ꯉꯥꯡꯒꯅꯨ, ꯁꯦ ꯏꯟꯁꯤꯜꯂꯛꯎ ꯍꯥꯏꯕ, ꯑꯩꯁꯤ ꯆꯪꯕ ꯌꯥꯗ꯭ꯔꯦ, ꯍꯛꯆꯥꯡ ꯑꯁꯤ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯄꯥꯟꯗ ꯂꯩꯕꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ, ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ, ꯅꯪꯒꯤ ꯊꯨꯜ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯈ꯭ꯔꯦ,
ꯆꯥꯎ ꯆꯥꯎꯔꯒ ꯂꯩꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯌꯣꯝꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯌꯣꯝꯗ꯭ꯔꯦ ꯆꯤꯡꯒꯨꯝ ꯄꯥꯏꯈꯠꯇꯨꯅ ꯋꯥꯡꯂꯒ ꯂꯩꯔꯝꯃꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯖꯗꯕꯗꯒꯤ ꯀꯗꯥꯏꯅꯣ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯔꯛꯏ ꯃꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯃꯅꯤꯡ ꯃꯊꯨꯜ ꯑꯁꯤ ꯏꯆꯥꯎ ꯆꯥꯎꯔꯝꯃꯤ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯉꯥꯛꯇꯪ ꯉꯛꯂꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯀꯣꯛ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯒꯤ ꯍꯦꯛ ꯃꯌꯥꯃꯛꯇꯗ ꯍꯧꯗꯣꯡꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯃꯈꯛ ꯇꯞꯅ ꯇꯞꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯦ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯔꯦ ꯀꯔꯤꯅꯣ ꯁꯤꯕꯣ ꯍꯧꯗꯣꯡꯂꯣ ꯀꯔꯤꯅꯣ ꯁꯤꯕꯨ ꯍꯧꯗꯣꯡꯂꯣ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯉꯥꯛꯇꯪ ꯁꯣꯜꯂꯒ ꯂꯩ ꯃꯄꯥꯟꯗ ꯂꯩꯕꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯀꯩ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯏꯇꯥꯎ ꯍꯧꯗꯣꯡꯅꯤ ꯀꯩꯅꯣꯝꯃ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁ ꯍꯧꯗꯣꯡꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ ꯃꯅꯥꯛꯇ ꯂꯩꯕ ꯆꯩꯔ ꯀꯩꯅꯣꯝꯃ ꯀꯜꯂꯒ ꯇꯥꯟꯒꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯨꯡꯗ ꯃꯀꯣꯛ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯦ ꯆꯠꯂꯣ ꯍꯧꯗꯣꯡꯅꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯅꯥꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯤ ꯀꯨꯏꯍꯧꯗꯦ ꯍꯧꯗꯣꯡꯒꯤ ꯁꯛꯇꯝ ꯃꯥꯜꯂꯤꯕꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯈ꯭ꯔꯦ ꯃꯥꯏꯊꯣꯡ ꯃꯄꯥ ꯆꯞ ꯆꯥꯅꯅꯤ ꯍꯧꯗꯣꯡ ꯑꯁꯤ ꯃꯥꯒꯤ ꯃꯃꯩ ꯑꯗꯨ ꯊꯥꯡꯒꯠꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯏ ꯃꯄꯥꯃꯛꯇꯗ ꯍꯧꯗꯣꯡ ꯃꯥꯜꯂꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯃꯅꯤꯡ ꯑꯁꯤ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯅꯤꯡꯒ ꯑꯣꯟꯁꯤꯜꯂꯛꯏꯅꯤ ꯃꯇꯨꯡꯒ ꯐꯛꯁꯤꯜꯂꯛꯏꯅꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩ ꯃꯁꯤꯗꯒꯤ ꯍꯧꯗꯣꯡ ꯑꯁꯤ ꯑꯗꯨꯝꯅ ꯃꯃꯩ ꯊꯥꯡꯒꯠꯇꯨꯅ ꯃꯅꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯁꯦ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯞꯊꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯛꯏ ꯑꯩꯈꯣꯏꯒꯤ ꯃꯈꯣꯜ ꯂꯥꯍꯣꯟꯗꯕꯤ ꯆꯤꯠꯄꯤ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯒꯤ ꯃꯅꯝ ꯑꯗꯨꯅꯤ ꯇꯧꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯦꯛꯇ ꯑꯣꯅꯤꯡꯕꯣꯏ ꯀꯔꯤ ꯍꯦꯛ ꯇꯧꯈꯠꯂꯛꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁ ꯌꯥꯗ꯭ꯔꯦ ꯃꯅꯨꯡꯁꯤꯗ ꯍꯧꯗꯣꯡ ꯑꯃ ꯂꯩꯔꯤ ꯍꯧꯗꯣꯡꯁꯤꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯀꯟꯊꯠꯂꯣ ꯀꯩꯗꯧꯔꯒꯦ ꯍꯧꯗꯣꯡꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯅ ꯆꯩꯁꯨ ꯂꯩꯇꯅ ꯀꯗꯥꯏꯗ ꯆꯩꯅ ꯊꯤꯗꯣꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯄꯥꯟꯗ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏ ꯆꯩ ꯅꯠꯇ꯭ꯔꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯟꯊꯠꯂꯨꯅꯦ ꯇꯧꯕꯅꯦ ꯀꯔꯤꯒꯤ ꯄꯥꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯗꯒꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯇꯥꯕꯗ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯔꯨꯕꯅꯤ ꯑꯗꯨꯕꯨ ꯅꯣꯟꯊꯕꯒ ꯉꯝꯕ ꯅꯠꯇꯦ ꯍꯦꯛꯇꯃꯛ ꯀꯥꯎꯊꯠꯂꯛꯏ ꯍꯧꯗꯣꯡ ꯉꯥꯜꯂꯨ ꯁꯛꯇꯝ ꯑꯁꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯤꯂꯪꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯅꯨꯄꯥꯁꯦ ꯄꯨꯡꯄꯩ ꯄꯩꯔꯦ ꯄꯨꯡꯄꯣꯞ ꯄꯣꯞꯂꯦ ꯃꯈꯣꯡ ꯑꯅꯤꯗꯨꯅ ꯄꯥꯏꯁꯤꯟꯗꯨꯅ ꯆꯣꯡꯁꯤꯜꯂꯒ ꯀꯥꯎꯈꯤꯔꯝꯃꯤ ꯅꯨꯄꯥꯁꯤ ꯃꯅꯨꯡ ꯑꯁꯤꯗ ꯍꯦꯛꯇ ꯑꯁꯣꯝ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤ ꯑꯁꯤꯅꯗꯤ ꯃꯥꯅ ꯀꯟꯕꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯥꯕꯅꯤ ꯀꯟꯊꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯀꯟꯊꯠꯄ ꯅꯠꯇꯦ ꯃꯥꯕꯨ ꯍꯟꯗꯅ ꯀꯥꯎꯕꯅꯤ ꯃꯥꯕꯨ ꯍꯟꯗꯅ ꯅꯦꯠꯄꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯂꯣꯏꯔꯕ ꯍꯧꯗꯣꯡ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯆꯪꯅꯕ ꯇꯧ ꯑꯁ ꯅꯪꯒꯤ ꯅꯤꯡ ꯑꯁꯤ ꯋꯥꯡꯈ꯭ꯔꯦꯗꯀꯣ ꯀꯔꯤꯅꯣ ꯅꯪꯒꯤ ꯊꯨꯜ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯊꯨꯜ ꯑꯁꯤꯗ ꯀꯟꯅ ꯊꯥꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯀꯣꯛ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯅꯨꯄꯥꯁꯤꯅ ꯏꯇꯥꯎ ꯑꯩ ꯑꯃꯨꯛ ꯆꯤꯡꯊꯣꯛꯑꯣ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯑꯃꯨꯛ ꯆꯤꯡꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯆꯤꯡꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯍꯜꯂꯦ ꯆꯤꯡꯊꯣꯛꯍꯟꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯄꯨꯡꯄꯩ ꯄꯩꯔꯦ ꯄꯨꯡꯄꯣꯞ ꯄꯣꯞꯂꯦ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯃꯈꯥ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤꯔꯥꯡꯂ ꯀꯩꯅꯣ ꯈꯔ ꯂꯩ ꯅꯪ ꯑꯃꯨꯛꯇꯤ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯃ ꯅꯨꯄꯥꯗꯨꯅ ꯁꯤꯁꯦ ꯅꯪ ꯂꯩꯌꯨꯁꯦ ꯑꯩ ꯇꯧꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯥ ꯑꯃꯨꯛ ꯆꯪꯉꯤ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯑꯗꯨ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯁꯥꯗꯣ ꯂꯥꯟꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯪꯀꯥꯎꯗ ꯀꯥꯎꯔꯦ ꯄꯪꯅꯦꯠꯇ ꯅꯦꯠꯂꯦ ꯄꯪꯊꯥꯔ ꯊꯥꯔꯦ ꯄꯨꯡꯄꯩ ꯄꯩꯔꯦ ꯄꯨꯡꯄꯣꯞ ꯄꯣꯞꯂꯦ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯍꯧꯗꯣꯡ ꯃꯥꯜꯂꯕ ꯁꯛꯇꯝ ꯑꯗꯨꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯄꯨꯡꯂꯣꯏ ꯄꯨꯡꯄꯣꯞ ꯄꯣꯞꯂꯦ ꯃꯍꯥꯛꯁꯨ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯕꯨ ꯆꯤꯡꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯆꯤꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯑꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯃꯤꯔꯥꯡꯁꯤꯗꯤ ꯃꯤꯔꯥꯡ ꯉꯥꯛꯇꯅꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯁꯣꯜꯂꯛꯏ ꯀꯔꯤꯅꯣ ꯍꯧꯗꯣꯡꯅꯕꯨ ꯁꯨꯝꯅ ꯇꯧꯔꯛꯄ ꯀꯔꯤ ꯍꯧꯗꯣꯡꯅꯣ ꯁꯤꯕꯣ ꯂꯥꯎ ꯃꯁꯤ ꯍꯥꯠꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯃꯥꯟꯅꯔꯦ ꯃꯈꯣꯏꯅ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯗꯨꯝꯅ ꯃꯥꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯊꯥꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯍꯣꯕꯤꯗꯨꯗꯒꯤ ꯍꯧꯗꯣꯡ ꯑꯁꯤ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈ꯭ꯔꯤ ꯑꯅꯤꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯗꯅꯕ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯑꯗꯨꯁꯨ ꯃꯊꯨꯜ ꯑꯗꯨꯁꯨ ꯏꯆꯥꯎ ꯆꯥꯎꯔꯒ ꯂꯩꯔꯤꯕꯅꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯑꯅꯤ ꯑꯁꯤꯕꯨ ꯍꯦꯛꯇ ꯀꯥꯎꯕ ꯀꯔꯤꯌꯣ ꯇꯧꯏ ꯇꯁꯦꯡꯕꯗꯤ ꯍꯧꯗꯣꯡ ꯅꯠꯇꯦ ꯅꯅꯥꯎ ꯃꯤꯠꯂꯪꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯍꯧꯗꯣꯡ ꯍꯥꯏꯗꯨꯅ ꯄꯟꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯐꯖꯅ ꯐꯨꯕ ꯅꯦꯠꯄ ꯀꯥꯎꯕ ꯀꯌా ꯑꯃ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯃꯁꯤꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯅꯤ ꯑꯁꯤ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯊꯨꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯤꯕꯨ ꯁꯪꯕ ꯂꯥꯛꯄꯅꯤ ꯍꯥꯏꯁꯤꯅꯗꯨꯅ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯑꯅꯤ ꯑꯁꯤꯕꯨ ꯅꯅꯥꯎ ꯃꯤꯠꯂꯪꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯍꯩ ꯌꯥꯎꯔꯛꯄ ꯀꯌꯥ ꯑꯁꯤꯗ
ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯞ ꯇꯥꯅ ꯑꯣꯠꯂꯤ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯑꯅꯤ ꯑꯗꯨ ꯇꯥꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯇꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯅꯟꯗꯣ ꯑꯗꯣ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯊꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯅꯟꯗꯣꯒꯤ ꯂꯩꯐꯝ ꯑꯁꯤ ꯊꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯀꯣꯏꯄꯥꯏ ꯄꯥꯗꯨꯅ ꯅꯟꯗꯣ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯤꯔꯛꯄꯅꯤ ꯀꯣꯟꯅꯊꯪꯗ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯈꯨꯜ ꯑꯅꯤ ꯑꯍꯨꯝ ꯂꯥꯟꯊꯣꯛꯂꯒ ꯅꯟꯗꯣ ꯑꯁꯤꯗꯤ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥꯁꯦ ꯏꯁꯣꯟ ꯁꯣꯜꯂꯒ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃꯒꯤ ꯅꯥꯀꯟꯗ ꯃꯍꯥꯛꯁꯦ ꯉꯥꯊꯗꯨꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯄꯨꯟꯅ ꯈꯥꯡꯗꯨꯅ ꯁꯦꯒꯥꯏꯔꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯃꯥꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯁꯦ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯁꯨ ꯌꯥꯎꯗꯕ ꯃꯈꯣꯡ ꯑꯁꯤꯅ ꯇꯞꯅ ꯇꯞꯅ ꯅꯟꯗꯣꯒꯤ ꯃꯁꯥꯗ ꯊꯦꯡꯉꯤ ꯊꯦꯡꯉ ꯃꯇꯝ ꯑꯁꯤꯗ ꯅꯟꯗꯣꯒꯤ ꯃꯁꯥꯁꯦ ꯇꯨ ꯆꯨꯝꯃꯗꯨꯅ ꯂꯦꯡꯉꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯇꯨꯅ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯅꯍꯥꯛ ꯀꯔꯤꯃꯇ ꯇꯧꯔꯣꯏ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯍꯥꯛ ꯐꯍꯟꯒꯅꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯂꯤꯕ ꯌꯦꯛꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯅꯍꯥꯛ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯐꯍꯟꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯇꯥꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯁꯣꯟꯈꯤꯔꯝꯃꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ